Lakadoriba chahi English ngani ga kuntra fawada India gi defense export asi lupa crore lising yankha yoragani haina lebak asigi defense minister Rajnath Singh na phongdokhrei wafam asi mahak na ngarang Maharashtra gi Chhatrapati Sambhaji Nagar da leiba the Chambers of Marathwada Industries and Agriculture CMI da pangthokpa Atmanirbhar Bharat ki Raksha Bhumi ki dialogue session da phongdokhibani Modi na luchingba lenga ga sibu sing thabaga loinana lenga ga sigi makhada defense export ta masak thokna hengal lakliba sigi makhada matang da shu wangang ki magna makhata na haikibada haukiba chahi inglisingani ga tara mari da India ge defense export asi supnata gi crore chatruk khakta oirami adubu ngasidi crore lising kunmari yobangam le haina su magna phongdokhi Manipur yauna lebaga sigi awang nongpok lamdamda lakadoriba numit marini asi akhak araw yawba nonglei nungsat kaloinana mayai oirap ki changda nong churaba yai haina India Meteorological Department na khangalakli amaromda lebaga sigi maning thangba sarukta leiriba Rajasthan da ngasi severe heat wave mayokna ba yai hairi